Strait of Hormuz Hangdoknaba Donald Trump na Iran da Pung 49 gi Matam Thakhre. Pung 49 gi manungda Strait of Hormuz Hangdokadabani haina US President Donald Trump na Iran da kanba wafam thamkhre. Social media platform da thagalakpa warwal amada Donald Trump na haike karigumba Pung 49 gi manungda yamna maruoiba lambi asi hangdoktaba tarwadi United States na tongan ba power plant singda attack sathaba hauragane Chairak Iran ge IRGC Aerospace Force Lusing Liba Major General Said Majid Musavi na hai nongthak lambi pumba Iran khudum chanduna thamliba maramna US amasung Israel na nongthaktagi attack sathana bohonarakpada ariambada tahalagane social media platform X ta thagalakpa warolamada Musavi na hai khe Iran gi anokba thawrang asina America gi thabak thawram pumnamak ariamba tahalagane Iran na kapsin khiba missile sing Israel na nongthakta ngak thokpa ngamkhidrai Hauji chathariba lanfam asi anouba mayon amada laklagane